Kurumsari, Times of Manipur TOMTV na sandok ba News and Dev ki thoromda mayam utaram shari. Mausagong ngasisu News and Dev ki thoromda akoy ki maruay ba karakanggal ba pausing miyam na puduna laksari. Ahan boy na akoy lakutsari ba si ngarang Technopol District ke koy manungsan na koy kano phaki bagi pau yauri brown sugar Manipur Police Commando gi adumba personal ama yauna mi omdagi brown sugar lupa crore ani makhaironge mamaloge ba brown sugar fabgi pawhana pujarali ahan bada miyam da samnam da thamjage Manipur Police Commando ge constable ama yauna punna mioi ahumdagi lupa crore ani makhaironge mamaloge ba brown sugar sing more commando na fagat pangamkre thawdok sigi matang da ngarang nungthil Technopol District Police ke Superintendent of Police ke office ta pangthok hiba pawgi mi phama da SPTH Bikram Jina hai ngarang more da leiba commando gi osina lusingba team amana Myanmar rom dage Imphal tamna yamna badrak kaya purakani haiba akana paw ma phangwa dage more gi Indo Myanmar Friendship Gate number 2 dage more police station mamang phawba section tharang lokhatuna leiringai da more gate number 2 rom dage mioi anina canbo bike amada singnaningai oiba mongda lakhe makhoi bu khamduna check tawbada cartoon box ama yarum badage check tawna ba honaringai da mioi anidu makhoina thorokpa bike langthoklamlaga nanthokuna senki Makatana Tijanbada bike adu yarumba cartoon box adu da yamnaba brown sugar packet sama yarumba thengaki tungda commando gi team aduna mioi ani adu fana ba tanabada kaithel gi mi punbagi khudong saba lauraga senki fagalaba brown sugar sing adu kilogram amaga gram sani yankhai mari rom oike amade malem gi kaithel da sarwangna lupa crore ani ga lak yankhai rom gi mamal oigini hari makatana mioi ani adu Imphal tamna thokre haibadage more dagi commando gi team sing na ngarang numidang pung 3 makhairom tarak paduaida Drug adu puthok pusin tawbada senaba Kaksing District Police Commando ge Constable Khangbok Makhatage Moirangthem Susil sahi kuntra taret apokpa M Ingosa haiba miyo SC Wangjing Bazar dagi phagatki Moirangthem Susil bu wahang pahung sathabada drug adu puthokpada senaba Lilong Haurebi awang lekai dagi Yumkhaibam Waris Khan atopaming Bozo sahi kunnipan apokpa Y Islamuddin Lilong Haurebi awang lekai dagi miyo asisu Wangjing Bazar dagi phagat pangamki Makatana drug sing aduge mapu kingpin oriba Lilong Turel ahanbi ubak thong mathaktage Hafizuddin sahi kun mathoi hariba mi asisu Wangjing Bazar manaktagi numidang pung 3 minute kunlom chatpa matamda phagatke tungda phagalaba brown sugar galoina mioi sing adu ain gi matungina NDPS Act 1985 ke makhada case ama register tawduna More Police Station da kusinakre amoromda drug phagat pada saruk yakiba commando gi team sing SPTH Bikram Jina cell gi mana piduna Pungning Thogat Ki haiba pausini loinana ngase koi brown sugar fagat paga loinana leiriba atopa pausing ase kara ningthina nainana ba dangta TOMTV gi News and Dev ki studio da online da saruk yaduna ojik leibire Committee of Civil Societies Kanglei Park CCSK ge President JEETENDRA Ningombani tamobam nakda taramukchari News and Dev yemgiri bukuring ke ahan bagi tamaina pujarali ba brown sugar gi phagat ki bagi pawdu lupa crore ani makhairum hen bagi brown sugar phagat bi pawdu ni maduda khoi gi Manipur Police Commando ge constable ama sena bagi pawni yauri basi maramaduna laksaning bi wafam di Imphal more lambi se ayam amatam da masi drug puthok pusin tawgi lalonba drug lalonba singi yamna adugumba nungaiba lambi ama oiraga lai haibasi matam yam kuina dagi hainana laba wafam nei adubo drug ki mayai kaba nisagi karbar tawbasida misam miyam atopa khogi masida thawai yaujaba mioi khara haitare nisabu lalon ba chathari ba mioi sing na taba atopa madubu phagana ba lairiba law enforcing agency gum boiba police gum bada madugi maraktagi mioi yauksalak pasina maram orkanda War on drugs na lenga ki maike digi paikali ba khongthang gaisi masi karima kanda khogi miyamna masida thajaba manglakpa yabagi adugumba maramama ohelo oidra haiba wahang mayamba thorpalei maramaduna police faubuna drug karbar tawbuda yauksalak taragadi madu makhoina drug phagadra haraga makhoina mu yauksan taragadi madugi negative impact mayama lakpa yai kamaina thamininge tam Sigi matang si ayamna serious issue ne haidare maru ina koji hojik lingak pirebo honorable chief minister na su war on the drugs haidana chobu campaign amu chari aduka aina legeriba koi committee of civil societies kangli park CCSK gi maikai de gisu war against the drug haidana hojik Manipur da hi amno bi khalagi ba gi na matamum gi mirol gi orekada kangu sing si pak tangna
ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯃꯁꯤꯗꯒꯤ ꯊꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀ ꯀꯅꯥꯒꯨꯝꯕ ꯌꯨꯅꯤꯐꯣꯔꯝ ꯑꯃꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯂꯩꯅ ꯃꯔꯨꯑꯣꯏꯅ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕꯤꯔꯤꯕ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯍꯩꯔꯕ ꯁꯣꯁꯥꯏꯇꯤꯁꯤꯕꯨ ꯈꯨꯟꯅꯥꯏꯁꯤꯕꯨ ꯀꯨꯞꯅ ꯅꯩꯅꯔꯤꯕ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯄꯨꯂꯤꯁ ꯑꯣꯐ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯀꯤ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯖꯤꯌꯪ ꯀꯩꯅꯣ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯃꯁꯤꯅ ꯈꯨꯟꯅꯥꯏꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁ ꯄꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯕꯨ ꯂꯝꯗꯝ ꯑꯁꯤꯕꯨ ꯄꯨꯡꯃꯨꯠ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯦ ꯃꯁꯤ ꯄꯨꯁꯤꯜꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯌꯥꯎꯔꯝꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯔꯥꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯤꯕ ꯃꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯕꯒꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕꯒꯤ ꯃꯇꯥꯡ ꯂꯩ ꯃꯔꯨꯑꯣꯏꯅ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯄꯤꯔꯤꯕ ꯀꯩꯅꯣꯁꯤꯁꯨ ꯐꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯎꯔꯥꯛꯄ ꯁꯤꯒꯤ ꯄꯣꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯌꯧꯔꯒꯗꯤ ꯃꯥ ꯁꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯁꯤ ꯌꯧꯔꯒꯗꯤ ꯁꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯋꯥꯟ ꯑꯦꯟ ꯑꯣꯜ ꯄꯨꯂꯞ ꯇꯣꯛꯊꯣꯛꯑꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯃꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄ ꯑꯀꯟꯕ ꯉꯥꯛꯄꯤꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯍꯟꯅꯤꯡꯕꯅ ꯍꯥꯏꯇꯥꯔꯦ ꯃꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯥꯗꯠꯀꯗꯕꯅꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯊꯥꯗꯠꯀꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯃꯥꯅ ꯈꯨꯟꯅꯥꯏꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯥ ꯎꯗ꯭ꯔꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯔꯨꯑꯣꯏꯅ ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯉꯁꯤꯗꯒꯤꯅ ꯊꯥ 3ꯃꯨꯛꯀꯤꯃꯃꯥꯡ ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟꯒꯤ ꯀꯃꯥꯟ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯥꯛꯑꯝꯃꯒ ꯑꯩꯈꯣꯏ ꯑꯦꯖꯤꯌꯥꯔ ꯁꯥꯎꯠꯇ ꯑꯩꯈꯣꯏ ꯎꯅꯩ ꯍꯥꯏꯇꯥꯔꯦ CSOꯁꯤꯡꯒ ꯃꯗꯨꯒꯤ ꯎꯅꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯄꯨꯈꯠꯂꯦꯕ ꯑꯗꯨ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡ ꯊꯥꯕꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯏ ꯑꯩꯈꯣꯏ ꯐꯥꯅꯕ ꯍꯣꯠꯅꯩ ꯅꯣꯠ ꯑꯣꯟꯂꯤ ꯈꯨꯗꯣꯡ ꯊꯥꯕꯤ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯪꯒꯜꯒꯤ ꯂꯝꯕꯤ ꯃꯌꯥꯝꯗꯁꯨ ꯂꯝꯕꯤ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯐꯥꯔꯨꯔꯀꯥꯟꯗ ꯐꯥꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯊꯨꯅ ꯍꯦꯛꯇ ꯊꯥꯗꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯍꯜꯂꯤ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯥꯡꯕꯨꯁꯤꯡꯁꯦ ꯌꯥꯝꯅ ꯑꯀꯟꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯃꯈꯣꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯑꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯒꯦ ꯃꯗꯨ ꯑꯩꯈꯣꯏ ꯁꯥꯔꯣꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯦ ꯖꯁ ꯋꯤ ꯄ꯭ꯔꯦꯁꯔ ꯇꯨ ꯗ ꯒꯚꯔꯟꯃꯦꯟꯠ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯗꯨ ꯍꯦꯟꯅ ꯐꯅꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯃꯊꯛ ꯊꯣꯡꯕ ꯁꯣꯝꯒꯤ ꯍꯣꯝ ꯀꯦꯌꯔ ꯑꯦꯐꯤꯌꯔꯁꯇꯁꯨ ꯍꯥꯏꯌꯣꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯅꯤꯡꯕ ꯄꯣꯠꯇꯤ ꯂꯨꯄꯥ ꯀꯔꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤ ꯄꯩꯁꯥ ꯄꯥꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯅꯣꯡꯉꯥꯜꯂꯒ ꯄꯩꯁꯥ ꯄꯥꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯟꯁ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯟꯁ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯑꯅꯤꯈꯛ ꯌꯥꯝ ꯆꯦꯟꯅꯩꯌꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯌꯥꯝ ꯌꯥꯝꯃꯤ ꯐꯨꯔꯨꯞ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯐꯨꯔꯨꯞ ꯑꯅꯤ ꯈꯛꯇꯅꯦꯕ ꯃꯁꯤꯗ ꯑꯁꯤꯒꯤ ꯃꯈꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯆꯦꯟꯅꯔꯤꯁꯦ ꯃꯗꯨꯅ ꯈꯨꯟꯅꯥꯏꯁꯤ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕꯗ ꯇꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯁꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯤꯡꯕ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯗ ꯆꯦꯟꯅꯔꯝꯕ ꯃꯔꯨꯑꯣꯏꯅ ꯌꯨꯅꯤꯐꯣꯔꯝꯒꯤ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯃꯁꯨꯡ ꯗ꯭ꯔꯒꯄꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯁꯤꯗ ꯃꯔꯛ ꯌꯥꯎꯁꯤꯜꯂꯝꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ ꯃꯔꯥꯜ ꯑꯃꯗꯤ ꯂꯩ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯦꯡꯅꯧꯄꯜꯒꯤ ꯑꯩꯈꯣꯏ SP ꯕꯤꯀ꯭ꯔꯝꯖꯤꯠ CCSK ꯃꯥꯏꯀꯩꯗ ꯑꯩ ꯊꯝꯁ ꯑꯞ ꯇꯧꯖꯔꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯨ ꯃꯥꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯐꯒꯠꯄꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯒꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯄꯨꯂꯤꯁꯀꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯅꯤꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯀꯔꯕꯥꯔꯁꯤꯗ ꯌꯥꯎꯁꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯇꯁꯦꯡꯅ ꯁꯦꯜꯗꯣ ꯄꯥꯏꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯇꯣꯞꯄ ꯀꯔꯤ ꯃꯈꯣꯏꯒꯤ ꯃꯣꯇꯤꯞ ꯂꯩꯔꯝꯕ ꯌꯥꯏ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯌꯦꯡꯕꯤ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯃꯛꯅ ꯏꯁꯥꯃꯛꯅ ꯅꯪ ꯑꯦꯚꯤꯗꯦꯟꯁ ꯄꯨꯊꯣꯛꯑꯕꯗꯤ ꯑꯩ ꯉꯝꯗꯦꯀꯣ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯕꯁꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝꯒꯤ ꯑꯩꯈꯣꯏꯒꯤ IRB ꯂꯧꯕ MR ꯂꯧꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯌꯥꯝꯅ ꯄꯥꯛꯇꯛꯅꯅ ꯍꯦꯛꯇ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯕꯛꯁꯤ ꯆꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯦꯜ ꯈꯔ ꯏꯟꯚꯦꯁ ꯇꯧꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ
ꯅꯪ evidence ꯄꯨꯊꯣꯛꯑꯣ ꯑꯩꯗꯤ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯐꯣꯡ ꯐꯣꯡꯅ ꯁꯤꯒꯨꯝꯕ ꯈꯪꯅꯕꯅꯦꯕ ꯑꯗꯨꯝ ꯇꯥꯟꯖꯥꯁꯤꯗ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯅ ꯊꯕꯛ ꯆꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯈꯤꯕ ꯃꯗꯨꯒꯤ ꯍꯟꯒꯠꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗ ꯂꯝꯕꯤ ꯑꯃꯗ ꯌꯦꯡꯕ ꯌꯥꯏꯕ ꯚꯥꯠ ꯇꯧꯕꯇꯕꯨ ꯂꯧꯔꯤꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯤꯡꯕ ꯃꯤ ꯃꯌꯥꯝꯅꯤ ꯃꯣꯏ ꯑꯃꯅꯤ ꯈꯛꯅꯗꯤ ꯀꯩꯗꯧꯕꯩ ꯇꯧꯔꯤꯅꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯌꯦꯡꯉꯨꯔꯒ ꯃꯇꯨꯡ ꯊꯕꯛ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯂꯧꯕꯤꯕꯒꯤ ꯄꯣꯠꯁꯤꯃ ꯇꯣꯛꯄꯤꯔꯣ ꯃꯔꯝꯗꯤ ꯍꯥꯏꯕ ꯌꯥꯅꯅꯕ ꯍꯥꯏꯕ ꯌꯥꯝꯅ ꯗꯟꯗꯤ ꯄꯤꯕ ꯌꯥꯅꯅꯕ ꯃꯥ ꯃꯈꯨꯝ ꯄꯤꯔꯒꯅꯤ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯄꯩꯁꯥ ꯌꯥꯝ ꯄꯤꯈꯤ ꯈꯣꯠꯈꯤ ꯀꯥꯏꯅ ꯄꯤꯔꯝꯃꯤ ꯃꯗꯨꯗꯣ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯂꯧꯕ ꯃꯇꯝꯗ ꯄꯩꯁꯥꯁꯤꯃ ꯁꯨꯡ ꯂꯧꯕꯤꯔꯨꯔꯅꯨ ꯗꯦꯟ ꯑꯃꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯣꯇꯤꯞꯁꯤ ꯃꯤ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯣꯇꯤꯞꯇꯤ ꯑꯣꯏꯔꯝꯃꯣꯏ ꯈꯨꯟꯅꯥꯏꯁꯦ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯣꯇꯤꯞꯇꯨ ꯑꯣꯏꯔꯝꯗꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯥꯅ ꯁꯦꯜ ꯄꯥꯏꯅꯅꯕ ꯁꯦꯜ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯨꯗꯝ ꯑꯣꯏꯅ ꯀꯛꯆꯤꯡꯗ ꯇꯥꯕ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣ ꯑꯃ ꯌꯥꯎꯔꯤꯁꯤ ꯃꯥꯗꯤ ꯂꯣꯏ ꯈꯪꯉꯝꯗꯣꯏꯅꯦꯕ ꯁꯤꯒꯤ ꯂꯝꯕꯤ ꯁꯤ ꯂꯝꯕꯤ ꯁꯤ ꯂꯝꯕꯤ ꯃꯥꯁꯨ ꯐꯥꯕ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯃꯃꯥꯡꯗ ꯃꯥꯅ ꯃꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯐꯥꯕ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯣꯂꯦꯖꯇ ꯂꯩꯔꯒ ꯃꯥꯅ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯅ ꯀꯃꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯗ ꯍꯥꯏꯁꯦ ꯑꯩꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯜꯂꯒ ꯇꯧꯕꯤꯌꯨ ꯔꯤꯛꯁꯣ ꯗ꯭राꯏꯚꯔ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯈꯣꯡꯎꯞ ꯁꯥꯕ ꯑꯣꯏꯔꯒꯁꯨ ꯉꯥ ꯌꯣꯟꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯁꯤ ꯅꯨꯡꯁꯤꯔꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯅꯕ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯋꯥꯁꯛꯑꯒ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯏꯔꯒ ꯋꯥꯁꯛꯑꯒ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯩꯒꯤ ꯅꯣꯔꯝꯁ ꯏꯟꯒꯅꯤ ꯄꯨꯂꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯒꯥꯏꯗꯂꯥꯏꯟ ꯏꯟꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯏꯕ ꯏꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯒ ꯃꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯃꯥꯅ ꯏꯟꯚꯣꯜꯕ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯁꯨ ꯃꯥꯒꯤ ꯂꯩꯕꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯥꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯋꯥꯟ ꯑꯣꯐ ꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯒ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯇꯅꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯃꯣꯇꯤꯞꯇꯨꯗꯤ ꯃꯥ ꯄꯩꯁꯥ ꯈꯨꯟꯅꯥꯏꯁꯦ ꯃꯥꯡꯍꯜꯂꯒꯦ ꯀꯥꯏꯅ ꯈꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯕꯠ ꯇꯧꯕꯇꯕꯨ ꯄꯩꯁా ꯄꯥꯏꯅꯅꯕ ꯄꯩꯁꯥ ꯈꯨꯗꯛꯇ ꯍꯌꯦꯡꯃꯨꯛ ꯄꯩꯁꯥ ꯄꯥꯏꯅꯅꯕ ꯐꯪꯅꯅꯕ ꯂꯝꯕꯤ ꯑꯃ ꯃꯥ ꯊꯤꯔꯛꯄ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯄꯩꯁꯥ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯂꯝꯕꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯩꯒꯤ ꯊꯪꯅꯔꯤꯕ ꯀꯥꯡꯕꯨ ꯈꯔꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯇꯝꯗ ꯖꯦꯂꯁ ꯆꯪꯕꯤꯒꯅꯨ ꯃꯤꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯒꯤ ꯄꯩꯁꯥ ꯐꯪꯖꯕꯅꯤ ꯑꯗꯣꯝꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯣ ꯃꯤꯅꯗꯤ ꯀꯔꯤꯝ ꯈꯟꯕꯤꯔꯝꯗꯕ ꯌꯥꯏ ꯃꯃꯨꯠ ꯇꯥꯅ ꯇꯧꯕꯤꯌꯨ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯇꯥꯟꯅꯔꯛꯀꯅꯤ ꯁꯤꯅꯤ ꯑꯣꯀꯦ ꯏꯁꯥꯅ ꯍꯣꯠꯅꯖꯕꯗꯨ ꯄꯩꯁꯥꯅ ꯇꯥꯟꯅꯔꯛꯀꯅꯦꯕ ꯄꯩꯁꯥꯗꯤ ꯇꯥꯟꯅꯕꯤꯔꯨꯅꯨ ꯑꯗꯨ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯃꯨꯛ ꯂꯧꯈꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯐꯥꯕꯒꯤ ꯌꯨꯅꯤꯐꯣꯔꯝꯒꯤ ꯃꯤ ꯌꯥꯎꯖꯔꯕꯁꯨ ꯕꯠ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯄ꯭ꯂꯁ ꯑꯇꯣꯞꯄ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯃꯅꯥꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯛꯈꯪꯗꯕꯁꯤꯡꯅ ꯉꯔꯥꯡ ꯑꯌꯨꯛ ꯇꯥꯇꯥ ꯇ꯭ꯔꯛ 3 ꯑꯃꯗꯤ ꯖꯤꯞꯁꯤ 3 ꯍꯥꯏꯖꯦꯛ ꯇꯧꯔꯨꯔꯦ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯇꯤꯝꯅ ꯗ꯭राꯏꯚꯔ 3 ꯒꯥꯔꯤ 6 ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯦꯛ ꯇꯧꯔꯨꯕꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 11 ꯃꯈꯥꯏꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯇꯣꯝ ꯇꯤꯚꯤꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯃꯥꯄꯨꯔꯗꯒꯤ ꯖꯤꯞꯁꯤ 3 ꯄꯨꯗꯨꯅ ꯏꯝꯐꯥꯜ ꯇꯝꯅ ꯊꯣꯔꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ 3 ꯑꯗꯨ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯑꯦꯔꯤꯌꯥꯗ ꯁꯛꯈꯪꯅꯕꯁꯤꯡꯅ ꯍꯥꯏꯖꯦꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ SP ꯔꯦꯜꯋꯦꯁ ꯑꯃꯗꯤ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯏꯟꯆꯥꯔꯖ TH ꯀ꯭ꯔꯤꯁꯅꯇꯣꯝꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ OC ꯁꯨꯕꯦꯗꯥꯔ ꯕꯦꯕꯦꯀꯥꯅꯟꯗꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯦꯛ ꯇꯧꯈ꯭ꯔꯕ ꯄꯨꯟꯅ ꯒꯥꯔꯤ 6 ꯑꯃꯗꯤ ꯗ꯭राꯏꯚꯔ 3 ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯈꯤ ꯆꯥꯎꯔꯥꯛꯅ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯒꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯍꯣꯏꯖꯤꯟꯗꯨꯅ ꯁꯦꯜ ꯂꯧꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯔꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯌꯧꯅ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯄꯤꯔꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯒꯥꯔꯤ ꯄꯨꯕ ꯌꯥꯔꯣꯏ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯁꯨ ꯃꯨꯜꯂꯒ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯌꯨꯅꯤꯠꯀꯤ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟ ꯁ꯭ꯀ꯭ꯋꯥꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯥꯏꯕꯁꯤꯅꯤ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤ ꯑꯩ ꯇꯥꯃꯣ ꯖꯤꯇꯦꯟꯗ꯭ꯔꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯁꯦꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯊꯧꯗꯣꯛꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4-5ꯅꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯈ꯭ರೆ ꯉꯥ ꯌꯣꯟꯕꯤ ꯑꯩꯈꯣꯏ ꯉꯥ ꯌꯣꯟꯕ ꯉꯥ ꯄꯨꯕ ꯒꯥꯔꯤꯗ ꯍꯥꯏꯇꯥꯔꯦ ꯉꯥ ꯌꯣꯟꯕꯤꯗꯒꯤ ꯑꯩꯈꯣꯏ ꯃꯗꯨ ꯁꯦꯟ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯅ ꯏꯀꯨꯏ ꯈꯨꯗꯤꯡꯅ ꯇꯥꯕ ꯐꯪꯈꯤ ꯂꯥꯛꯆꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯒꯤ ꯄꯔꯤꯡ ꯑꯁꯤꯗ ꯑꯌꯥꯝꯕꯅ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯁꯨ ꯑꯣꯏꯕ ꯃꯤꯁꯨ ꯂꯟꯅ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯡꯕ ꯃꯤ ꯆꯤꯛꯄꯒꯤ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ
ꯁꯦꯜ ꯗꯤꯃꯥꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯑꯦꯅꯤ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯁꯤꯡꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯑꯔꯥꯏꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯌꯥꯝ ꯇꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯄꯔꯤꯡꯁꯤꯡꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯍꯣꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃꯗꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯁꯥꯅ ꯇꯥꯛꯆꯕ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯥ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯌꯥꯎꯗꯕꯁꯨ ꯌꯥꯏ ꯕꯠ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯕꯁꯤꯃꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯁꯥꯅ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯅꯩꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯃꯥꯟꯗꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯔꯤꯕ ꯀꯃꯥꯟꯗꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯇꯗꯤ ꯃꯈꯣꯏ ꯐꯖꯅ ꯋꯥꯛ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯇꯝꯄꯥꯛꯇꯗꯤ ꯃꯈꯣꯏ ꯐꯖꯅ ꯋꯥꯛ ꯇꯧꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄꯗꯤ ꯃꯣꯏꯅ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯏꯝꯕꯦꯂꯦꯟꯁ ꯑꯃ ꯄꯣꯄꯨꯂꯦꯁꯟ ꯏꯝꯕꯦꯂꯦꯟꯁ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯁꯨ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯑꯣꯏꯔꯛꯅꯕ ꯁꯥꯟꯇꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯇ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯕꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯇ ꯃꯤ 1,500 ꯍꯦꯟꯅ ꯃꯕꯝꯕꯨꯁꯤ ꯁꯤꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯌꯨꯖꯤꯁꯤ ꯀꯥꯡꯕꯨꯅꯤꯅ ꯍꯥꯏꯔꯒ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯒꯤ ꯃꯇꯥꯡꯗ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯈꯣꯏ ꯅꯤꯡꯉꯝꯗꯕ ꯄꯣꯛꯑꯝꯕ ꯌꯥꯏꯑꯕ ꯍꯧꯖꯤꯛꯁꯦ ꯁꯦꯡꯅ ꯂꯥꯜꯍꯧꯕꯒꯤ ꯋꯥ ꯅꯠꯇꯕ ꯑꯃꯒꯤ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗꯤ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯝꯄꯥꯛꯇ ꯀꯟꯕ ꯑꯣꯏꯔꯒꯁꯨ ꯆꯤꯡꯗꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒꯗꯤ ꯍꯣꯜ ꯚꯦꯂꯤ ꯑꯦꯟ ꯍꯤꯜ ꯑꯣꯏꯕꯅꯤꯅ ꯍꯤꯜꯗꯗꯤ ꯍꯤꯜ ꯆꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯍꯦꯛꯇ ꯇꯧꯕ ꯃꯇꯝꯗ ꯋꯥꯊꯣꯛ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯦꯅ ꯂꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯌꯥꯝ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ ꯆꯤꯡꯗꯗꯤ ꯊꯥꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯤ ꯏꯇꯧ ꯇꯧꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯄ꯭ꯔꯦꯁꯔ ꯍꯦꯛꯇ ꯄꯤꯔꯛꯄ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯆꯂꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯃꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯁꯤ ꯂꯣ ꯑꯃꯈꯛꯇꯪ ꯑꯣꯏꯍꯟꯅꯕꯒꯤ ꯄꯣꯠꯇꯨꯗ ꯉꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯗꯅ ꯑꯃ ꯇꯝꯗꯅ ꯑꯃ ꯇꯧꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯄꯩꯁꯥ ꯃꯨꯟꯕꯒꯤ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯒꯤ ꯃꯤ ꯐꯨꯕꯒꯤ ꯑꯗꯒꯤ ꯒꯥꯔꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯒꯥꯔꯤ ꯂꯣꯛꯇ ꯃꯩ ꯊꯥꯗꯕꯒꯤ ꯂꯣꯛꯇ ꯏꯟꯊꯕꯒꯤ ꯃꯩ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯈꯪꯖꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤꯗꯃꯛꯇꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯕ ꯏꯁꯄꯤꯁꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ ꯊꯝꯒꯅꯤꯅ ꯊꯝꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃ ꯁꯟꯗꯣꯔꯛꯄ ꯂꯩꯍꯟꯅꯤꯡꯗꯕ ꯄꯣꯠꯁꯤ ꯀꯔꯤꯒꯤꯅꯣ ꯄꯤꯄꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯀꯃꯥꯟꯗꯣ ꯏꯁꯄꯤꯁꯦꯜ ꯀꯃꯥꯟꯗꯣꯁꯤꯡꯁꯤꯅ ꯚꯤꯂꯦꯖꯇ ꯆꯠꯂꯒ ꯚꯤꯂꯦꯖꯀꯤ ꯃꯤ ꯐꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯚꯤꯂꯦꯖꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯀꯣꯏꯁꯟ ꯑꯃ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯚꯤꯂꯦꯖ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯥꯡꯕꯨꯅ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯈꯣꯏꯅ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯐꯣꯔꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯊꯤꯡꯕ ꯄꯤꯔꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯄꯤꯄꯜꯁꯤꯡꯗꯨꯗ ꯍꯥꯏꯖꯤꯜꯂꯒ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯁꯨꯗꯤ ꯊꯣꯛꯑꯦ ꯊꯧꯗꯣꯛꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯀꯅꯥꯝꯇ ꯁꯣꯛꯄ ꯌꯥꯗꯕ ꯃꯐꯝ ꯑꯃꯅꯦꯕ ꯃꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯝꯅ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯉꯁꯤ ꯀꯧꯕ꯭ꯔꯨ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯁꯤ ꯉꯔꯥꯡꯒꯤꯗꯨꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯗꯨꯗ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯕꯅꯤ ꯄꯨꯂꯤꯁ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯤꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯗꯨ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯑꯁꯥꯝꯗ ꯃꯤ ꯑꯃꯨꯛ ꯈꯔ ꯐꯥꯕꯤ ꯑꯃ ꯐꯥꯕꯒꯤ ꯉꯥ ꯌꯣꯟ ꯐꯥꯕꯒꯤ ꯉꯔꯥꯡꯁꯤꯅ ꯑꯃꯨꯛ ꯃꯤ 3 ꯒꯥꯔꯤ 3 ꯐꯥꯔꯦ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯗꯤ ꯂꯩꯉꯥꯛꯄ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯆꯤꯡ ꯇꯝꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯃꯌꯥꯝꯁꯤꯡꯁꯦ ꯆꯤꯡꯗ ꯊꯥꯕꯤꯌꯨꯁꯤꯅꯦꯕ ꯆꯤꯡꯗ ꯊꯥꯕꯤꯌꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯁꯤ ꯀꯃꯥꯟꯗꯣꯕꯨ ꯅꯨꯡꯁꯤꯕ ꯑꯣꯔ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯄꯤꯁ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯚꯦꯂꯤꯗꯗꯤ ꯑꯩꯈꯣই ꯄꯤꯁ ꯌꯥꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯚꯦꯂꯤꯗ ꯄꯤꯁꯐꯨꯜ ꯑꯣꯏꯔꯦ ꯆꯤꯡꯗꯗꯤ ꯄꯤꯁꯐꯨꯜ ꯑꯣꯏꯗ꯭ꯔꯤ ꯄꯥꯔꯇꯤꯀꯨꯂꯔ ꯗꯤꯁꯀꯤ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯒꯤ ꯊꯪꯅꯕ ꯑꯦꯔꯤꯌꯥꯗ ꯁꯨꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯕ ꯃꯣꯏꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯀꯤ ꯀꯩꯅꯣ ꯈꯔꯁꯨ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯈꯪꯖꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯦꯝ ꯂꯩꯗꯅ ꯀꯧꯕ꯭ꯔꯨꯒꯤ ꯃꯇꯥꯡꯗ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯃꯇꯥꯡꯗꯁꯨ
ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯈꯣꯠꯄꯗ ꯑꯊꯤꯡꯕ ꯄꯤꯕ ꯈꯣꯠꯄꯒꯤ ꯋꯥꯐꯝ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯕ ꯐꯪꯍꯟꯒꯅꯤꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏꯕ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯅ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯣꯔꯁꯟ ꯃꯤꯌꯥꯝꯕꯨ ꯑꯣꯠꯄ ꯊꯕꯛ ꯇꯧꯔꯒꯗꯤ ꯃꯈꯣꯏ ꯀꯅꯥꯅ ꯊꯥꯖꯒꯗꯧꯔꯤꯒꯦ ꯁꯤꯅꯤ ꯃꯤꯌꯥꯝꯀꯅꯥꯅ ꯊꯥꯖꯒꯗꯧꯔꯤ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯌꯦꯡꯕꯤꯌꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯣꯝ ꯆꯠꯄꯤꯌꯣ ꯂꯥꯜꯍꯧꯕꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯅꯣꯝ ꯆꯠꯄꯤꯌꯨ ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅꯅꯕꯒꯤ ꯌꯥꯏꯐꯅꯅꯕꯒꯤꯗꯃꯛ ꯈꯜꯂꯒ ꯀꯩꯗꯧꯕꯒꯤ ꯃꯤꯌꯥꯝꯕꯨ ꯑꯣꯠꯀꯅꯣ ꯍꯥꯏꯕ ꯑꯣꯠꯄꯗꯣ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯂꯩꯕꯥꯛꯅꯁꯨ ꯌꯥꯔꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯣꯅꯁꯨ ꯌꯥꯔꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯡ ꯃꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤꯁꯨ ꯈꯪꯍꯧꯗ꯭ꯔꯗꯤ ꯃꯣꯏ ꯁꯤꯕ ꯌꯥꯔꯤꯅꯤ ꯑꯗꯨꯒ ꯁꯤꯔꯒ ꯃꯣꯏ ꯐꯨꯝꯖꯤꯟꯕ ꯌꯥꯔꯤꯅꯤ ꯒꯥꯔꯤ ꯃꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯐꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯔꯦꯜꯋꯦꯒꯤ ꯑꯩꯈꯣꯏꯒꯤ ASP ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯀꯃꯥꯟꯗꯣ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯏꯟꯆꯥꯔꯖ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔꯀꯦꯇꯤꯅ ꯃꯁꯤ ꯆꯪꯁꯤꯟꯕꯤꯔꯕꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯍꯨꯝ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯍꯨꯝ ꯀꯟꯕ ꯉꯝꯈꯤꯕ ꯑꯁꯤ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟꯅꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯁꯤ ꯑꯦꯆꯤꯞꯃꯦꯟꯅꯤ ꯉꯔꯥꯡꯒꯤ ꯁꯥꯔ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯕ ꯑꯦꯆꯤꯞꯃꯦꯟꯅꯤ ꯕꯠ ꯑꯗꯨꯒ ꯃꯤ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ OC ꯕꯤꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯊꯃꯣꯏꯗ ꯑꯗꯨꯝ ꯋꯤꯁ ꯇꯧꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯁꯨ ꯇꯧꯔꯝꯒꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯎꯔꯝꯗꯕ ꯇꯧꯔꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯐꯕ ꯃꯔꯣꯝꯗ for the development of our society for changing of our society ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯨ ꯆꯦꯟꯖ ꯇꯧꯅꯕ ꯗꯤꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯅ ꯂꯧꯈꯠꯂꯛꯄꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯝꯒꯅꯤ ꯋꯤꯁ ꯇꯧꯔꯝꯒꯅꯤ ꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯁꯨ ꯋꯤꯁ ꯇꯧꯖꯒꯦ ꯒꯕꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯁꯨꯝꯅ ꯑꯦꯔꯤꯌꯥ ꯈꯔ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯦꯔꯤꯌꯥ ꯈꯔꯗ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯔ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯕꯁꯦ ꯃꯇꯨꯡ ꯇꯥꯔꯛꯇꯅꯕ ꯃꯤꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯇꯧꯔꯛꯇꯅꯕ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯗꯅꯕ ꯇꯧꯒꯗꯕ ꯄꯣꯠꯁꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯊꯝꯕꯤꯔꯦ ꯍꯥꯏꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯅꯤꯡ ꯇꯥꯅ ꯅꯤꯡꯇꯝꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯌꯧꯔꯦ ꯍꯥꯏꯅ ꯃꯤꯔꯣꯝꯗꯒꯤ ꯂꯥꯛꯑꯒ ꯏꯔꯝꯗꯝꯁꯤꯒꯤ ꯃꯅꯨꯡꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯣꯟ ꯃꯥꯟꯊꯅꯅ ꯑꯁ ꯏꯝꯐꯥꯜ ꯌꯧꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯈꯜꯍꯟꯗꯕꯤꯗ ꯅꯤꯡꯇꯝꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯪꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯕ ꯈꯜꯍꯟꯕꯗꯣ ꯑꯗꯨ ꯈꯜꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯇꯨ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯗꯦꯟ ꯑꯃꯅ ꯏꯝꯐꯥꯜ ꯇꯨ ꯖꯤꯔꯤ ꯂꯝꯕꯤꯗ ꯐ꯭ꯔꯤ ꯑꯦꯟड ꯐ꯭ꯂꯣ ꯑꯣꯏꯍꯟꯕꯒꯤ ꯊꯧꯗꯥꯡꯗꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯊꯪꯗ ꯑꯩ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯑꯣꯏꯔꯣ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯐꯥꯎꯔ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯄꯥꯏꯕ ꯆꯤꯡꯅꯕ ꯑꯀꯤꯕ ꯂꯩꯕꯗꯨ ꯂꯩꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯤꯛ ꯌꯦꯁ ꯆꯥꯕ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯇꯣꯏꯅ ꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯁꯦꯡꯅ ꯃꯤꯌꯥꯝꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄꯗ ꯍꯦꯟꯅ ꯀꯤꯅꯔꯛꯇꯅ ꯄꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ ꯊꯧꯔꯥꯡꯁꯤ ꯂꯝꯕꯤꯁꯤ ꯃꯇꯦꯛ ꯈꯔ ꯈꯛ ꯅꯠꯇꯕ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯊꯝꯕꯒꯤ ꯋꯥꯐꯝ ꯀꯩꯁꯨ ꯂꯩꯔꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕꯤꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯤ ꯑꯩ ꯃꯊꯪꯒꯤ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯒꯦ ꯎꯁꯥꯟ ꯎꯗꯦ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯤꯈꯠꯂꯛꯈꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯝꯃꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟड ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯅꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯀꯤ ꯑꯣꯁꯤꯗ ꯑꯏꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯑꯣꯒꯁꯠ 24ꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯂꯣꯏꯔꯛꯄꯗ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯗꯒꯤ ꯋꯥꯀꯠ ꯂꯥꯛꯈꯤ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯍꯥꯌꯔ ꯑꯦꯟड ꯇꯦꯛꯅꯤꯀꯦꯜ एजुकेशन डिपार्टमेंट मणिपुर यूनिवर्सिटी नेशनल स्पोर्ट्स यूनिवर्सिटी सेंट्रल एग्रीकल्चरल यूनिवर्सिटी मणिपुर यूनिवर्सिटी ऑफ कल्चर धनमंजुरी यूनिवर्सिटी मणिपुर टेक्निकल यूनिवर्सिटी NIT मणिपुर कंट्रोलर ऑफ टेक्निकल एजुकेशन अमसुंग डायरेक्टर यूनिवर्सिटी एंड हायर एजुकेशन दा चेरोल सिंह थादुने स्कीम मसिगी मखादा बेनिफिशियरी ओइगदबसिंग अदुगी मिंग परेंग सिंह डाउनलोड तौदुना मखोई मखोईगी कॉलेज सिंगी माइरोई सिंह अदुगी असुम सुमदा येंगहोब्रा हाइना ऑगस्ट 3 दा हंखी लोइना वेरीफाइड तौरबा लिस्ट अदु सुमले हाइना खुजेक पीदुना हायर एंड टेक्निकल एजुकेशन डिपार्टमेंट ऑगस्ट 10 फाउबदा पिखलंगनबा खंगनखी हाइरी UGC दसु लैंगाकना चेरोल अमा थादुना मणिपुरदगी अमदी मपानदा मही तमलिबा
Usan Uday Isan Uday Son of the scholarship ki scholarship. application pirakpa mahiroi singi verified tauraba ming pareng adu thabirakna bahai ki loinana Manipur gi application pirakpa scholarship ki khangalaba sing adu higher and technical education department gi pau pharaktri phauba sel pitoktanaba UGC na haijaki tongan tonganba college singdagi Isan Uday gi khangalaba mahiroi singi ming pareng ama University and Higher Education Directorate na Commissioner Higher and Technical Education da August 13 pishin ki report adugi matungina Kamakya Pampton College ki mahiroi samaga kunthra nipan aduga Mayailambi College ki mahiroi ahumgi marksing scholarship asigi thagatpada semdok sadok lamba thengnaki madugi sumathakta Manipur gi college 13 na verification report ngasi phauba pikhalaki de hairi ai wafam sini ai tamoda laksake Isan Uday scholarship ki kanabasi launabgidamakta toan ba khoigi eligible oiba mahiroi singai ba tare college sing university singi makhoidagi application kaubada makhoina form thajin matamda madu naronda phangba yanaba eligible di oidraba mahiroi kharana natraga mahiroi ne loinana maduda mahiroi gi thabak thoramduda mu official khara sum yauksan bagi mamini si tari si amana sam kuntrani pani amana ahumni pulapna khoigi masi mark si semdok sadokiba eligible oidabdu ohenabagi adu mathabak thoramni tasengna kanaba phangadaba mahiroi kharadi koi kanaba phangkhidana dum leirambsu yai adubu scholarship asina piriba kanaba si lokpham thokpa phangmam thokpa miyoi singna phangbagi mohota madu phangnaba honabagi mohota manungda official ne mahiroi singne pullaga aranba thabak tawba targadi tasengna thabak adubu tawgadoriba miyoi sing adun aran phau torogadi manungda koi huran bagi haiba tare oidaba tawbagi huran ba tawbagi makon ama tamna sagalakpagi mami ama tai masi afaba natena kanjai sigi matangdadi kai habining Sigi matangda aina wafum sigi matangga mari linana thamje aingonda tamoida fawba haidar aikoin khunai ama civilized nama natuka leibak ama achauba leibak afaba leibak ama semna bukhana matamda khwaidi chawba maru ulisi lamdamduda khunaiduda leiriba miyamsing adugi puksel sengba aduga khoigi wasak setpa adugi masagi tawgadaba masagi thabuk mamut tana khunai masem wala matamda yamna chawba yanglen saru oiriba akhoi khunai bu afaba lambi ma purangan bu khona matamda education haibase masi tangai padana changdaba yade haidare aduna khunai mada leiriba education bu mai pangnana ba afaba lambi afaba governance ama semna bu khona matamda matik saba nagrik amu una khona matamda oigadoriba intellectual mayam sengol kadoriba larik lesugi hiram education naiba system sida akhoi thabak tawbireba kangu sing aduna afaba lambi amada achumba lambi amada thabak tawbiragadi madu afaba oigani aduga adugumlaba singda matam amagi khunai amagi tung amagi mirol amagi achauba thabak purakadoba kangu satra mahiru sing asina aran balami de sangi haraga makogi thabak du sangthin gi badaragadi mana achauba khunai sid kari khudul tor khudul gisin siga mari lenena aikogi Bharat Sarkarna India gi government na pireba Isan Uday scholarship 2020-21 gi adugumba kitang hanthana leiraba aduga khara hen kano oiba kangu singda yokhat pibagi adugumba sel gi mating pangnaba scholarship asida ananamba mayam torme se tabada asugi matik ikai jawai tare education department gi da thabak tobireba maru oina hujik Pembanton college ki Mailami college ki aduga lehoribu college mayam gi verification tawbiyorga tharatriba sini natra ko hujine ne che adu karigino kadugi tharatrino kadugi nangrino hairuraga lengak ida tasin mai tare koi miyam singje masagi tobum tobu tawtaba adugi posi nuaite lengak tu tasin migino aduga miyam se ahanba mas khangbiyo ai isana lamdam sigi nagrik amo ina ai isa sigi lebak sigi kari tawbu ngamgadige kari tawgadige haibu wakhaldo mangda khalaning hai tare adugi mayokta ileibangna ai gidamda kaim tawbirektre na khanmududi yamna pangdaba yamna kanu oiba guarded oiba modern society sida sanadaba mi kanguni na ai thamjege ai samak akoi thabok tawde ama tawde but tawdubu aina lamdam sida poga miu malem sida poga aini imalai bag Manipur kangni pak Manipur silungda ai kari kuma khara tawum to ina akoi tawriba sumaina
sumaina ai isa leiribo mayam singsina ai isa na ai gi lebak gi kari tawgadabnena khallaga tawgadabada aran balambida migi kano phangjagadaba pot mayam singju do tempering tawraga phangnana bhona bkhotbududi yamna phajadaba aduga official singsu aduga mari leinaba official singju dan bibiyo miyam sing mahiru singdo adusu khogi matung tawruktanaba kari tawba yabagi habadu khogi kano do busingna khoi khanabiyo maruina mahiru kangbu singsu साथगी मयूरसिंगसु असिगी मतंगदा अफोबा क्वालिटी एजुकेशन प्रोडक्ट न खोनबदा चौब तगाई लौबिरिबनिना मयूरसिंगसु सिगी मतंगदा किदंग हेना कुपना खंदान मगी मताक अमा लेनी लेई अदुगा अमरोमदा मियोबगी अखोइदा लेना अमखंगनारे अखोइ मणिपुरदा लेना अमखंगनारे कई लेना नो हाबदा लियमना पीरगा मीना लियमना पिरकनी अदु लियमना लौने हाइबो वखनसिदा थबक सुनिंग दे पोट अमा लेरेबा थबक सुनिंग दरे लियमना बारि ग्रब मेना पिरक बोलोसी अदुम मयुमदा अइना मयामदा लाना लौबिगिनो अइने थमोदा फाउजबनी मयुमदा सिंग लेबा लौ याम चाबा सी कांगु सिना अखोइ सरकारना बिबा चिंगसे लियमना पिरपा लाइरबा सिंग पिरक चिंगसे मसी अखोनो तौदेना मसी अखोइ आइगिदि फंगदेना ISTV इम्पैक्ट टीवी टॉम टीवी मरी लेनबा मयामदा लाउ यावे आइगिदि फंगदेना आइगिदि पीदेना आइने कलुमा आइगि पीदरगदि आइदि बो थादरु गायना हाइबुजु याउरि हाइतारे लेमना पीरकपदा लेमना लौनबगी वखलोन अदुम नै हाइतारे अदुगी पोतु किदंग थयाइनेरगा महिरोइसिंगसु आइगि तेमरंग आइगि मरी लेनबा मीगी फंगम तौदो पीलो मीगी साथुंग लो मुनबिरिनो मीगी साथुंग मुनबिरिनो आइगि साथुंग फंगनेनबगी होनबियो हाइबसि थमजगे अदुगना मरुना अखोगी एजुकेशन डिपार्टमेंट गी अखोगी मिनिस्टर ओबिरिसु हंदक्ति थबक खरा दुम तौखली हैन खले अदुना सिगी मरी लेनबा चीनाबा कंगुसिंगदा अखोगी असिसु खर तवने मरमदि अखोई लॉ ऑफ लैंड हाइतारे रूल ऑफ लॉ ओइबा लेबाक मो उनसेबा माना तौनु पुदोक तौदारगदि लेबाक से कांगहोंग चारेनी मी इमेरे मिनिस्टर वखन दाबिरो रूल गाकबिरो चोंथों तोबिरनो माइगी पीनबा टास्क दुम तौमिन तौरगा अफबा अमो उहनबिसि हाइबा वखम तमगे ओके एनवाइजिंग ngasi न्यूज़ एंड की थौरमदा पुजरलिबा कोगी तोंतोंबा थौदो थोकसिंगी पाउसी खरा निंथेना नैननबा होनबदा कोई सरुक याबिदुना ngasi थौरम मपुम फांगबिगदमक्ता कमिटी ऑफ सिविल सोसाइटीज कांगलाई पार्क CCSK मणिपुर की प्रेसिडेंट नामो जितेंद्र निंगोम्बना सरुक याबिदना ngasi थौरम मपुम फांगबिगदमक्ता तामो बमकना थागा फोंदोक्सरे कई गुनोक्सरे ngasi wenadi TOMTV na sandokchariba news and dev ki thorom matang asil losinjare hayeng anouba thodo wathok singi paudam golunena amuk pujarake news and dev mayamo kana kurumjare